Hauzik lamdam asida thokliba Irang asi Government of India na Kuki Militant sing Khutlai Oina Sijinaraga khaibung Tanaba Chatharakpa Lalongni sharuk amani haina ngasi UCM ki President Oina washak loukhiba YK Dhiren na phongdorakli kumjali singani ka kunga mari dagi kumjali singani ka kunga taret fawba United Committee Manipur UCM gi nauna thau pugadaba President yauna thaumi kunga mangana nipan suba term gi oina hayeng ngapigani hayeng khongbal ufong yumpham da leiba lining thau sanamahi gi masai konda washak parei chanbagi thoram da wafam ase phongdokhibani washak parei chanbagi thoram adu da wafam ase phongdokla duna mahanga makhata na hai United Committee Manipur asi adungai kumjali sing ani amada India lengak na Manipur gi saktam thugaina ba chatharakhiba thoksiladu thengna na ba semkhiba apun balup amani adugumba Manipur gi integrity kaiba yaroi haiba kholaw amaga loina na changsilakhiba khongfam adunga sisu hanba leite ningkha tamna leizaramba Manipur na India da hek pulubadagi ngasi fawbada Government of India na Manipur bu thengkhang kayarakta thugaina ba khotna duna lakli adubu safu pumnamak adu Manipur da khundaminari ba yelho furu pumnamak na amatoina thengna duna lakli ngasi mak thengnari ba lana sisu Government of India na sanaba divide and rule gi lila mani lila sida kugi khutlai paiba singa si khutlai oina sijinari haiba si Manipur miyamna khangnaraba wafam amani Indiana Manipur gi territorial integrity thugaina basang silakli ba lalong kaya si maiti ba PC hairabadi aikoi punna amato oina punsinba amadi India gi saronglang asi khangjin minaba mathau tai haina mahangna phongdokhi Aikoi maselgi marakta ngasidi tokhai tanaba natraga kanglu pambagi marakta nungaina dana wafam thambagi mota aikoi amatoiba lising adu sangjan abo hanaduna aikoi unity sagat minabagi tangai padab duni hujik silaise maram dana aikoi miyam gi oiba people's uprising amanatana karigumba Indiana torokhiba changlaibo policy kuding makta thengna baiba se oithokte maram duna aikoi gi oiba uprising ama taunabagi dam aikoi miyam sem saduna lebagi tangai padaba lei aduna tragadi ngasi Indiana Chatharakpa tangkak kayada haukiba sahi kayada aikoi ngasi fawda India dagi aikoina aikoi Bharat the full merge toro matungda aikoina phangaiba punamakse aikoi miyam gi movement natana miyam gi uprising natana kaigumamta phangde June gi 18 gi June gi thogdok tu su miyam gi uprising duna adugumba India gi mayola tu hongan bangam kibani tongan ba aikoi gi hojik jangselliba singsu miyam gi oiba uprising ama natana aikoi kaidongoida aikoi India dagi makoina samna iraina asingum pibam ase hongalakani habasi thajade maram dun aikoi ngasidi apunba United Manipuri ma saganaba aikoi punna thodang lominab sai ngasidagi nauna thaupuga ba UCM gi thaumi singa dudi YK Dhiren the President Khuraizam athaubana Vice President Santana Hakpam the Secretary General Dipanjit Ningthozam the Secretary Organizations, Soraisam Rosen the Secretary Finance, Soibam Anil the Secretary IPR, IB Molana Secretary Women's Affairs, Nomaitem Jiban the Secretary Accounts, Ais Sanobana External Affairs Secretary L Ratanna Secretary HRD, Huidrom Noren Maitay the Secretary Resources Mobilization, Tayanjam Inaw the Secretary Legal Affairs and Human Rights, Alanpuna Dangmay na Secretary Community Affairs, Nahakpam Prabhavati na Secretary Documentation and Research Analysis, and Zibo Yaimana Youth Affairs Secretary K. Achobana Secretary Office Affairs, Maisnam Malimngan B. Nongthongbam Dorendra Nomaitam Iboton Amadi Okram Vumeshorna Secretary District Affairs, Yengkong Krishna Dasna Assistant Secretary Organizations, Maivam Sanatomana Assistant Secretary Finance, SS Angotona Assistant Secretary IPR, Irungbam Ranibalana Assistant Secretary Women Affairs, Amadi Otoina Assistant Secretary External Affairs ni.